Climate change amadi global warming tagi ngakthokpada mateng oiriba India gi akaknaba mafam khara khakta da hauba cashew pambi asi Manipur gi oina Jiribam district amadi More khakta da hauba angami Cashew pambi asi Jiribam district asida pakna tharabasu lengaki mari lenaba loisang singna mityeng changba watpadagi ngasidi maming tagi oina laire haibada haiman bathokloi hakchang da kanaba piba miyamna yamna pamna chana riba uhai makal oiriba cashew asi paktakna amuk hingat hanlabadi iramdam asiki pothok aikoina ahongma mamalda phanghanbada natana Manipur state asiki achauba land resource amasu oigaba yagani Hiram asigi matangda aikoigi Jiribam correspondent Roshimala Sagapamdagi paudam ama Supambi asi Manipur state asigi waina Jiribam amadi Moregi leipak leihau yamna chanaba pambi makhal amani hairiba pambi asidagi puthorakleba kesu apple amadi kesu nut asi aikhoi muebana sang phana leinaba honabada chariba mahi marongsingi manungda ama oiri hairiba kesu nut asibu miyamna kaju haina khangnariba dry fruit makhal amani kaithelda yamna tangba uhai ama oiriba kesu nut asigi pambi asi Manipur state asigi mafam ataida hauba ngamde Jiribam district amadi More khakta da hauba ngamba pambi ni Jiribamda matamamada paktakna tharamlabasu mari leinabana miyang changba watpadagi uhai makhal asi thabagi sang hantarakpana hujikti uhai asi mamingtagi oina thari haibada haimanba thokloi Kazu haibasi warm humid climate Jiribam da laiba condition asi yamna favorable oi sandy loam haiba soil asi Jiribam da yamna phangi kazu thaba matamda slope oigera valley oigera Jiribam gi district motadi loina chanagani any crop ama thadoi sorokudi kazu ji tharaga oi global warming reduction tawbada masi mating yam chauna pangni na khali ni warm humid climate haibasi akoi gi oina Manipur gi context da khara khatang da phangi Jiribam Phajal belt ama laire akoi gi More gi belt sima kazu haiba pot asi ate ro oina export tawba yon mudaka su sitloroi da pot amani paidagi kazu gi foremost important step se processing haibasini processing unit ama laitana koina kazu se paktakna tha taragasu kazu gi value adu utilize tawba ngamma kazu than je natraga kazu hau mafam sing sida kazu haiba pambi sida kazu badam othokpasi masi ngamnaba processing unit ama sidanga integration oina kazu thaba mafam singda amam happy taragadi entrepreneur oigera masi madi adum tawkhatna income laina sendan lambi ngwaina dum hingba ngamba central da laiba valley sing sida kazu se yam kana thanadri aduga masi yamna anobo crop ama oi revolution ama changi aduga mathakta akoi trial ama su changi atopa gi district sing asida sanghan dingeda kazu growing belt nyam nari sing sida kazu ji hanam tang phasana tharaga Manipur gi ekoi gi state ki income ase sidagi kazu se kyam lake si hanam tang adopt tawraga evolution ama kazu gi hawdu ase varietal selection ni khangde natraga akoi gi scientific advancement gi matung inna mayam am chakhat poraga lamdam sida paktak na kazu thaba yaroi haibagi scope laite habna te sing deforestation guma tawra thami mayam sing ase si topi raga akoi intercropping oina ni khangde natra marak ni khangde kazu tharaga yeng ase yaraga de koi iram nam gi kazu import tori basi lo chalaga export tawbo ki wakhal se ai thamna Jiribam district asigi mass oina land resource aurisi kogi rubber asinataba Manipur gi chauba gi economic development tawba yaba Jiribam gi land resourcing asigi manungda sahi kunsa sahi nipu gi mamangdagi Jiribam gi Vidyanagar farm haina khangnare adubo hana leiramba farm adudi o phangre sinati si ani thongna mahaki production si lai mahai si yamna top topa kogi variety amani atopa fish mayam je asidi magi maru si manung da pale ado kisanat ki magi mahai maru si di matonda maru si jan tharak ne ba i mathakta mu ma si dry fruit oina puthok ni maru si dagi amna health benefit oiba changda tongan ba vitamin minerals brain da kana ba high blood pressure da low helakpagi angjaba report ta masigi health benefits si laire asigumba production si Manipur government Jiribam dagi muthatkiba Manipur gi oina paidagi laibak kiba mayam gi manungda oigani health benefit makhangba family singna Manipur gi ani mafam da su loi lainarangani Kesu plantation asi horticulture department gi manung channa Kesuna development officer CDO gi miyang makhada project base oina 1957 dagi thaba horoktuna chaurangna pambi lising ohum ga chani rom paktakna thaduna chahi amada kaju badam oina quintal 10-15 rom puthoklammi adubu project asi loisin khibadagi hujikti pambi chahum rom khaktamang ngaire amadi processing tawduna kaju puthokpagi thabak lepkhre hairiba plantation asi amuk hingalananduna paktakna tharabadi Manipurda thabak phangdabagi awaba mayoknariba asidasu mateng oigani amadi Manipur state asi oina puthorokleba puthoksingi manungda kesunat asina top land resource ama oiduna Manipur gi revenue da chauna kanaba pigani haibagi thajabale
1977 ꯑꯃꯁꯨꯡ 78 ꯑꯁꯤꯗꯒꯤ demonstration fruit growing demonstration scheme ꯑꯅ ꯍꯥꯏꯅ ꯃꯇꯝꯗꯨꯗ ꯂꯥꯛꯈꯤꯕꯗꯣ ꯑꯗꯨꯗꯒꯤ plantation ꯑꯁꯤ ꯍꯧꯔꯛꯈꯤꯕꯅꯤ plantation ꯑꯁꯤ ꯌꯥꯝꯅ successful ꯑꯣꯏꯅ implementation ꯇꯧꯔꯒ ꯆꯠꯊꯔꯛꯄꯗꯨꯅ 2005 ꯐꯥꯎꯗ ꯑꯩꯈꯣꯏ plantationꯒꯤ ꯁ꯭ꯀꯤꯝꯁꯤꯡꯁꯤ ꯃꯈꯥꯁꯤꯡꯗ ꯀꯦꯁꯨ ꯑꯁꯤ ꯄꯥꯛꯇꯛꯅꯅ ꯊꯥꯔꯝꯃꯤ 2000ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁ꯭ꯀꯤꯝ ꯑꯁꯤ ꯂꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯊꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯟꯊꯔꯛꯂꯝꯃꯤ ꯊꯥꯔꯤꯕ ꯀꯥꯟꯗꯗꯤ ꯐꯥꯔꯝ ꯈꯛꯇꯗ 3,000ꯒ 200 ꯁ꯭ꯋꯥꯏꯐꯥꯎꯗꯤ ꯑꯩꯈꯣꯏꯅ bearing and non bearing almost simultaneous ꯑꯣꯏꯅ mature ꯑꯣꯏꯔꯤꯕꯁꯤꯡ maintain ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯄꯨꯊꯣꯛꯄ ꯉꯝꯃꯝꯃꯤꯕꯁꯤ 35 to 40 क्विंटल रो ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯃꯝꯃꯤ काजू ꯑꯣꯏꯅ ꯄꯨꯊꯣꯔꯛꯄꯗꯗꯤ 10 to 15 क्विंटल ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄ ꯉꯝꯃꯝꯃꯤ bearing ꯑꯣꯏꯕ ꯄ꯭ꯂꯥꯟꯁꯤꯡꯁꯦ 300 ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯅ equipment ꯂꯩꯇꯕꯗꯨꯅ ꯄꯨꯊꯣꯛꯄꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯕꯁꯨ ꯃꯥꯌꯣꯛꯅꯔꯦ ꯉꯁꯤꯗꯩꯅ ꯆꯍꯤ 6ꯀꯤ ꯃꯃꯥꯡꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯄꯣꯂꯤꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝ ꯑꯃ ꯊꯥꯖꯤꯜꯂꯛꯇꯅ ꯑꯗꯨꯒꯤ ꯐꯥꯔꯝꯗꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯊꯛꯇ ꯄ꯭ꯂꯥꯟꯗꯤ ꯇꯧꯔꯒ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯖꯤꯔꯤꯕꯥꯝꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯁꯤꯒ ꯌꯥꯝ ꯆꯨꯅꯕꯅꯤꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯉꯥꯛ ꯄꯥꯏꯕꯤꯕꯁꯤꯡꯅ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠꯅꯒ ꯌꯦꯡꯁꯤꯟꯗꯅ ꯃꯁꯤꯗ ꯄ꯭ꯂꯥꯟꯒ ꯇꯧꯕꯤꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯃꯤꯌꯥꯝꯗꯁꯨ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯁꯨ ꯂꯩꯅꯤ ꯁ꯭ꯇꯦꯠꯀꯤ ꯔꯦꯚꯤꯅ꯭ꯌꯨꯁꯨ ꯑꯗꯨꯝ ꯋꯥꯡꯅ ꯀꯥꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯄꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯤꯘꯥ 30-40ꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯦ ꯑꯁꯤꯗ ꯃꯥꯁ ꯑꯣꯏꯅ ꯄ꯭ꯂꯥꯟꯇꯦꯁꯟꯁꯦ ꯇꯧꯔꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯒꯤ ꯁ꯭ꯇꯦꯠ ꯂꯦꯟ ꯕꯤꯘꯥ 1,000-2,000 ꯂꯩꯕꯒꯤ ꯑꯗꯨꯝ ꯔꯦꯀꯣꯔꯠ ꯂꯩ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯅ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯁꯤꯟꯅꯕꯤꯔꯒ ꯑꯆꯧꯕ ꯀꯦꯁꯅꯠ ꯐꯥꯔꯝ ꯑꯣꯏꯕ ꯇꯧꯔꯤꯁ ꯁ꯭ꯄꯣꯠꯁꯨ ꯑꯣꯏꯕ ꯌꯥꯔꯕ ꯖꯤꯔꯤꯕꯥꯝꯗꯗꯤ ꯃꯁꯤ ꯋꯥꯏꯜ ꯑꯣꯏꯅ ꯃꯔꯨꯁꯦ ꯍꯦꯛ ꯊꯝꯕꯒ ꯊꯑꯣꯏꯅ ꯊꯥꯍꯧꯗ꯭ꯔꯒꯁꯨ ꯍꯧꯖꯔꯕ ꯄꯥꯝꯕꯤ ꯃꯈꯜ ꯑꯃꯅꯤ ꯐꯅ ꯌꯥꯝꯅ ꯖꯤꯔꯤꯗ ꯁꯥꯕ ꯇꯥꯔꯒꯁꯨ ꯀꯦꯁꯅꯠꯀꯤ ꯃꯅꯥꯛꯁꯤꯗ ꯑꯗꯨꯝ ꯏꯪꯉꯦꯕ ꯃꯁꯤꯅ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯋꯦ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯒꯠꯂꯛꯄ ꯇꯣꯉꯥꯟꯕ ꯀꯦꯂꯥꯃꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯕ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯒꯤ ꯆꯦꯂꯦꯟꯖ ꯑꯁꯤꯗ ꯖꯤꯔꯤꯕꯥꯝꯅ ꯄꯥꯔꯁꯦꯟꯇꯦꯖ ꯈꯔꯗꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯊꯝꯕꯤ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯀꯥꯏꯊꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯤꯗꯕ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯄꯥꯝꯕꯤ ꯑꯁꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯛꯇꯛꯅꯅ ꯊꯥꯔꯕꯗꯤ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯣꯞ ꯇꯣꯞꯄ ꯇꯣꯉꯥꯟꯕ ꯑꯆꯧꯕ ꯂꯦꯟ ꯔꯤꯁꯣꯔꯁ ꯑꯃ ꯑꯣꯏꯍꯟꯕ ꯌꯥꯒꯅꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤꯅ ꯍꯧꯖꯤꯛ ꯍꯣꯡꯂꯛꯂꯤꯕ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯃꯗꯤ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡ ꯊꯣꯛꯍꯟꯕ ꯃꯇꯝꯗꯁꯨ ꯃꯤꯅꯤꯃꯥꯏꯖ ꯇꯧꯕ ꯃꯇꯝꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯤꯒꯅꯤ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯗꯁꯨ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤꯅ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯄꯥꯎꯗꯝꯖꯔꯤꯕ ꯔꯣꯁꯤꯃꯂꯥ ꯁꯥꯒꯞꯄꯝ IS ꯅ꯭ꯌꯨꯁ